Laingang asina maikay kaya da peace initiative kaya lokhatuna lamdam asida tangdu leitaba hanjilaknaba kanna hotnaringay talak asida Chingthak Nongmei Kapsillaktuna lan gi barton lakpadi leptri ngarang numidang pung mapan khara helakpa duwaida lamsang police amadi sekmai police ani gi jurisdiction lonaba mafamda leiriba KOUTRUK amadi CHIRANG da Kuki Lalhouba Shingna Haraothel Chingthak Paringdagi Nongmei Kapsillaktuna attack Chatharakhre Thongdok thokpamdagi fangba pawgi matungina ngarang numidang pung mapan ga minute kun lom chatpa duwaida Haraothel Chingthaktagi Kuki Lalhouba Shingna automatic Nongmei kaya sizinaduna CHIRANG khultamna Nongmei round kaya atat akham laitana kapsin bahorakibani Nongmei kapsilakpa adu chawrangna minute 7 lom kaplamlaga ngaihak lepluraba tungda KOUTRUK National Sports University Chingthaktagi amok KOUTRUK tamna Nongmei round khara kablaki hairi maduda khulngaknaba lairiba volunteers singna su khut handuna cartouche tara round khara kapthoktuna paukhum piki laiba fabadi thongdok aduda khunja amata asopan misi minadi yaukhide haina pawsina makhatari